Job Explainer 110 ꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯍꯥꯟꯕ ꯃꯛꯇꯗ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯁꯤꯅꯥꯎ ꯃꯌꯥꯝ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯑꯩ ꯉꯁꯤꯗꯤ ꯚꯤꯗꯤꯑꯣ ꯑꯅꯧꯕ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯑꯩ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯚꯤꯗꯤꯑꯣꯁꯤ ꯊꯥꯒꯠꯂꯨꯗ꯭ꯔꯦ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯁꯤꯒꯤꯗꯃꯛꯇ ꯍꯪꯕꯤꯔꯛꯄꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯕ꯭ꯔꯗꯔ ꯀꯩꯗꯧꯔꯒꯦ ꯚꯤꯗꯤꯑꯣ ꯀꯨꯏꯅ ꯊꯥꯒꯠꯂꯛꯇ꯭ꯔꯤꯁꯦ ꯀꯩꯗꯧꯕ ꯌꯥꯎꯕꯒꯤ ꯈꯣꯠꯄꯒꯦꯅ ꯍꯪꯕꯤꯔꯛꯏ ꯑꯗꯨꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯍꯟꯗꯛꯇꯤ ꯑꯩꯁꯦ ꯏꯁꯥꯒꯤ ꯄꯔꯁꯣꯅꯦꯜ ꯑꯆꯤꯟꯕ ꯈꯔ ꯂꯩꯕꯗꯒꯤ ꯃꯇꯝ ꯀꯨꯏꯅ ꯚꯤꯗꯤꯑꯣꯁꯤ ꯊꯥꯒꯠꯄ ꯉꯝꯍꯧꯗ꯭ꯔꯦ ꯑꯗꯨꯕꯨ ꯁꯤꯗꯒꯤꯗꯤ ꯍꯥꯏꯔꯤꯕ ꯀꯩ ꯑꯦꯛꯖꯥꯝ ꯊꯥꯕ ꯌꯥꯕ ꯂꯩꯕꯁꯤꯡꯗꯨ ꯑꯩ ꯃꯊꯪ ꯃꯅꯥꯎ ナꯏꯅ ꯑꯗꯨꯝ ꯑꯞꯂꯣꯗ ꯇꯧꯖꯔꯛꯀꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤꯁꯨ ꯊꯝꯖꯔꯤ ꯑꯗꯨꯗꯤ ꯐꯔꯦ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯉꯁꯤ ꯑꯩꯅ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯃꯇꯥꯡꯗ ꯑꯩꯅ ꯉꯁꯤ ꯇꯧꯖꯒꯗꯧꯔꯤꯕꯁꯤ ꯁꯦꯟꯇ꯭ꯔꯦꯜ ꯔꯤꯖꯥꯔꯚ ꯄꯨꯂꯤꯁ ꯐꯣꯔꯁ ꯀꯣ CRPF ꯀꯣꯟꯁꯇꯦꯕꯜ ꯔꯤꯀ꯭ꯔꯨꯏꯠꯃꯦꯟ 2025ꯀꯤ ꯑꯗꯨꯒꯨꯝꯂꯕ ꯔꯤꯀ꯭ꯔꯨꯏꯠꯃꯦꯟꯒꯤ ꯃꯇꯥꯡꯗꯅꯤꯀꯣ ꯍꯥꯏꯔꯤꯕꯁꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ 11,541 vacancies ꯀꯣ ꯃꯁꯤꯁꯦ ꯑꯣꯏꯒꯅꯤ ꯃꯁꯤ ꯑꯦꯛꯁꯄꯦꯛꯇꯦꯠ ꯑꯣꯏꯗꯣꯏꯅꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯁꯤꯗꯒꯤ ꯍꯦꯜꯂꯛꯄ ꯌꯥꯏ ꯑꯣꯔ ꯃꯁꯤꯗꯒꯤ ꯇꯥꯊꯔꯛꯄ ꯌꯥꯏꯀꯣ ꯃꯁꯤꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯏꯆꯤꯟ ꯍꯥꯏꯔꯤꯕ CRPF ꯀꯣꯟꯁꯇꯦꯕꯜ ꯁꯤꯒꯤ ꯃꯥꯒꯤ ꯁꯦꯂꯦꯛꯁꯟ ꯄ꯭ꯔꯣꯁꯦꯁ ꯑꯦꯛꯖꯥꯝꯁꯤ ꯀꯃꯥꯏꯅ ꯔꯤꯀ꯭ꯔꯨꯏꯠꯃꯦꯟ ꯇꯧꯒꯅꯤ ꯑꯃꯗꯤ ꯑꯦꯛꯖꯥꯝꯁꯤꯒꯤ ꯀꯔꯤ ꯆꯪꯒꯅꯤ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡꯗꯣ ꯑꯩ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯑꯩ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯖꯔꯒꯦ ꯑꯗꯨꯗꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯁꯤ ꯏꯆꯤꯟ ꯔꯤꯀ꯭ꯔꯨꯏꯇꯤꯡ ꯑꯣꯊꯣꯔꯤꯇꯤ ꯁꯦꯟꯇ꯭ꯔꯦꯜ ꯔꯤꯖꯥꯔꯚ ꯄꯨꯂꯤꯁ ꯐꯣꯔꯁ ꯀꯣ CRPF ꯂꯩꯔꯦ ꯃꯥꯒꯤ ꯄꯣꯁ ꯑꯁꯤꯅ ꯀꯣꯟꯁꯇꯦꯕꯜꯅꯤꯀꯣ CRPF ꯀꯣꯟꯁꯇꯦꯕꯜ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯑꯄꯨꯟꯕ ꯚꯦꯀꯦꯟꯁꯤꯁꯤ ꯑꯩꯅ ꯍꯧꯖꯤꯛꯇꯁꯨ ꯍꯥꯏꯖꯕ 11,541 ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯁꯤꯗꯗꯤ ꯄꯜꯂꯤ ꯑꯗꯨꯒ ꯏꯆꯤꯟ ꯍꯥꯏꯔꯤꯕ CRPF ꯀꯣꯟꯁꯇꯦꯕꯜꯁꯤꯒꯤ ꯔꯤꯀ꯭ꯋꯥꯌꯔ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟ ꯑꯁꯤ 10 ꯄꯥꯁ ꯑꯃꯗꯤ 12 ꯄꯥꯁ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯨꯒ ꯑꯦꯖ ꯂꯤꯃꯤꯠꯁꯤ 18 to 23 years ꯍꯥꯏꯔꯤꯕ ꯑꯦꯖ ꯂꯤꯃꯤꯠ ꯑꯁꯤ ꯔꯤꯂꯦꯛꯁꯦꯁꯟ ꯑꯗꯨꯝ ꯂꯩꯒꯅꯤ ST SC OBCꯒꯤ ꯃꯇꯨꯡ ꯏꯟꯅꯀꯣ ꯏꯆꯤꯟ ꯑꯗꯨꯒ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯃꯣꯗꯁꯤ ꯑꯣꯟꯂꯥꯏꯟꯅꯤꯀꯣ ꯑꯗꯨꯒ ꯂꯥꯁ ꯗꯦꯠ ꯇꯨ ꯑꯦꯄ꯭ꯂꯥꯏꯁꯤ start date to apply 18 January 2025 expected and already masi ꯀꯩꯅꯣꯗꯤ ꯇꯧꯔꯦ ꯑꯗꯨꯕꯨ ꯏꯆꯤꯟ ꯑꯩꯅ ꯃꯥꯒꯤ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯕ ꯅꯨꯃꯤꯠꯇꯨꯗ ꯑꯩꯅ ꯑꯞꯂꯣꯗ ꯇꯧꯖꯔꯒꯦ ꯑꯗꯨꯒ ꯃꯥꯒꯤ ꯂꯥꯁ ꯗꯦꯠ ꯇꯨ ꯑꯦꯄ꯭ꯂꯥꯏꯁꯤ 25 February 2025 ꯑꯣꯏꯒꯅꯤ ꯍꯥꯏꯅꯗꯤ ꯁꯤꯗꯗꯤ ꯄꯜꯂꯤ ꯃꯁꯤ ꯑꯩꯅ ꯈꯔ ꯉꯟꯅ ꯇꯧꯔꯤꯕꯁꯤꯒꯤ ꯃꯔꯝꯗꯤ ꯏꯆꯤꯟ ꯍꯥꯏꯔꯤꯕꯁꯤ ꯀꯦꯟꯗꯤꯗꯦꯠꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯕꯅꯤꯅꯀꯣ ꯍꯥꯏꯕꯁꯤ ꯈꯤꯇꯪ ꯊꯨꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯒꯤ ꯑꯣꯏꯅ ꯀꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯇꯧꯖꯕꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯕꯦꯁꯤꯛ ꯄꯦꯖ ꯏꯆꯤꯟ 25,700ꯗꯒꯤ ꯍꯧꯔꯒ 69,000 ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯒꯅꯤ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯍꯥꯏꯔꯤꯕ ꯏꯆꯤꯟ ꯇꯣꯉꯥꯟꯕ ꯀꯩꯅꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤ ꯁꯦꯂꯔꯤꯁꯤꯗꯤ ꯃꯈꯜ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯏꯆꯤꯟ ꯍꯥꯏꯔꯤꯕ ꯃꯥꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯋꯦꯕꯁꯥꯏꯠꯇꯨꯗ ꯆꯪꯉꯒ ꯌꯦꯡꯅꯤꯡꯕ ꯂꯩꯔꯒꯁꯨ ꯁꯤꯗ ꯄꯤꯔꯤꯕ www.crpf.gov.in ꯁꯤꯗ ꯆꯪꯕꯤꯔꯒ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯗ ꯑꯗꯨꯝ ꯌꯦꯡꯕꯤꯕꯁꯨ ꯌꯥꯔꯒꯅꯤꯀꯣ ꯏꯆꯤꯟ ꯑꯗꯨꯒ ꯑꯩꯅꯁꯨ ꯍꯧꯖꯤꯛꯇ ꯍꯥꯏꯖꯕ ꯏꯆꯤꯟ ꯇꯣꯉꯥꯟꯕ ꯃꯥꯒꯤ ꯀꯦꯇꯦꯒꯣꯔꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯦꯖ ꯂꯤꯃꯤꯠꯅꯆꯤꯡꯕꯁꯤꯡꯁꯤꯁꯨ ꯁꯤꯗ ꯂꯩꯔꯦ ꯏꯆꯤꯟ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯖꯦꯅꯔꯦꯜꯒꯤ ꯑꯣꯏꯅ ꯑꯦꯖ ꯂꯤꯃꯤꯠ ꯑꯁꯤ 18 to 23 years ꯐꯥꯎꯇꯪ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯄꯜꯂꯤ ꯑꯗꯨꯒ OBCꯒꯤ ꯑꯣꯏꯅ 18 to 26 years ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯄꯜꯂꯤ ꯑꯗꯨꯒ SC STꯒꯤ ꯑꯣꯏꯅ 18 to 28 years ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯄꯜꯂꯦꯀꯣ ꯑꯗꯨꯒ ꯑꯦꯛꯁ ꯁꯥꯔꯚꯤꯁꯃꯦꯟꯒꯤ ꯑꯣꯏꯅꯗꯤ ꯇꯣꯉꯥꯟꯕ ꯃꯥꯒꯤ ꯔꯤꯂꯦꯛꯁꯦꯁꯟ ꯄꯔ ꯔꯨꯜ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯑꯗꯨꯁꯤꯡꯗꯨꯅ ꯇꯣꯉꯥꯟꯕ ꯑꯃ ꯑꯣꯏꯈ꯭ꯔꯦ ꯏꯆꯤꯟ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯄꯗ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯅ ꯍꯥꯏꯔꯤꯕ ꯃꯥꯒꯤ ꯔꯤꯀ꯭ꯔꯨꯏꯠꯃꯦꯟꯁꯤꯒꯤ ꯑꯣꯟꯂꯥꯏꯟꯒꯤ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯃꯇꯝꯗ ꯆꯪꯕ ꯌꯥꯗꯕ ꯁ꯭ꯇꯦꯞꯁꯤꯡꯗꯣ ꯑꯩ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯖꯔꯝꯒꯦꯀꯣ ꯑꯍꯥꯟꯕꯗ ꯏꯆꯤꯟ ꯑꯣꯟꯂꯥꯏꯟꯗꯒꯤ ꯏꯁꯥꯅ ꯊꯥꯖꯟꯕꯤꯒꯦ ꯍꯥꯏꯔꯒꯗꯤ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯋꯦꯕꯁꯥꯏꯠ ꯀꯣ www.crpf.gov.in ꯁꯤꯗ ꯆꯪꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯔꯤꯀ꯭ꯋꯥꯌꯔꯃꯦꯟ ꯁꯦꯛꯁꯟꯁꯤꯗ ꯆꯪꯕꯤꯔꯒ ꯃꯥꯒꯤ ꯂꯤꯡꯛꯇꯨꯗ ꯆꯪꯕꯤꯔꯒꯀꯣ ꯑꯗꯨꯒ ꯏꯆꯤꯟ ꯑꯗꯣꯝꯒꯤ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯇꯧꯒꯗꯕ ꯏꯃꯦꯜ ID ꯃꯣꯕꯥꯏꯜꯅꯆꯤꯡꯕ ꯑꯗꯩꯗꯤ ꯏꯆꯤꯟ ꯍꯧꯖꯤꯛ ꯁꯤꯖꯤꯟꯅꯔꯤꯕ ꯏꯃꯦꯜ IDꯅꯆꯤꯡꯕꯁꯤꯡꯗꯨ ꯐꯖꯅ ꯍꯥꯞꯄꯤꯒꯗꯕꯅꯤ ꯑꯗꯨꯒ ꯏꯆꯤꯟ ꯍꯧꯖꯤꯛꯀꯤ ꯐꯣꯝ ꯃꯦꯟꯕ ꯃꯇꯝꯗ
ꯏꯁꯥꯒꯤ ꯆꯨꯝꯅ ꯍꯥꯏꯇꯥꯔꯦ ꯁꯥꯔꯇꯤꯐꯤꯀꯦꯠꯇ ꯂꯩꯔꯤꯕ ꯀꯩꯅꯣ ꯁꯤꯡꯗꯨ ꯆꯨꯝꯅ ꯍꯥꯞꯄꯤꯒꯗꯕꯅꯤꯀꯣ ꯗꯦꯠ ꯑꯣꯐ ꯕꯥꯔꯠꯅꯆꯤꯡꯕꯁꯤꯡ ꯃꯁꯤ ꯁꯣꯏꯍꯟꯕꯤꯕ ꯌꯥꯗꯦꯀꯣ ꯑꯗꯨꯒ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯀꯩꯒꯨꯝꯕ ꯑꯗꯣꯝꯒꯤ ꯄꯥꯁꯄꯣꯔꯠ ꯐꯣꯇꯣꯅꯆꯤꯡꯕꯁꯤꯡꯗꯨ ꯑꯩꯈꯣꯏꯅ ꯑꯞꯂꯣꯗ ꯇꯧꯕ ꯃꯇꯝꯗ ꯁ꯭ꯀꯦꯟ ꯀꯣꯄꯤꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯔꯤꯀ꯭ꯋꯥꯏꯔ ꯑꯣꯏꯒꯅꯤꯀꯣ ꯗꯣꯀꯨꯃꯦꯟꯁꯤꯡꯁꯦ ꯑꯗꯨꯒ ꯁꯤꯒꯅꯦꯆꯔꯅꯆꯤꯡꯕꯁꯤꯡꯁꯨ ꯐꯖꯅ ꯐꯣꯇꯣ ꯅꯝꯃꯒ ꯍꯥꯞꯄꯤꯒꯗꯕꯅꯤ ꯑꯗꯨꯒ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯐꯤ ꯑꯁꯤ ꯑꯩꯈꯣꯏꯅ ꯗꯦꯕꯤꯠ ꯀꯥꯔꯠ ꯀꯣ ꯑꯗꯒꯤꯗꯤ ꯀ꯭ꯔꯦꯗꯤꯠ ꯀꯥꯔꯠꯅꯆꯤꯡꯕ ꯅꯦꯠ ꯕꯦꯡꯀꯤꯡ ꯑꯗꯩꯗꯤ UPIꯅꯆꯤꯡꯕꯁꯤꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯖꯤꯄꯦꯅꯆꯤꯡꯕꯁꯤꯡꯗꯒꯤꯁꯨ ꯑꯗꯨꯝ ꯍꯥꯞꯄ ꯌꯥꯔꯒꯅꯤꯀꯣ ꯑꯗꯨꯒ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯊꯥꯖꯤꯟꯕ ꯃꯇꯝꯗ ꯐꯖꯅ ꯊꯥꯖꯤꯟꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯑꯗꯣꯝꯅ ꯃꯦꯟꯕꯤꯔꯤꯕꯁꯤꯡꯗꯣ ꯐꯖꯅ ꯌꯦꯡꯕꯤꯍꯧꯀꯣ ꯃꯨꯟꯅ ꯑꯗꯨꯒ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯄ꯭ꯔꯤꯟꯇꯨ ꯗꯥꯎꯟꯂꯣꯗ ꯇꯧꯊꯣꯛꯑ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯔꯤꯐꯔꯦꯟꯁ ꯇꯧꯊꯣꯛꯄꯤꯔꯣ ꯑꯗꯨꯒ ꯑꯗꯨꯝ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤ ꯁꯨꯃꯥꯏꯅ ꯇꯧꯒꯗꯕꯅꯤ ꯑꯗꯨꯒ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯈꯥ ꯇꯥꯔꯛꯄꯗ ꯍꯥꯏꯔꯤꯕ ꯀꯦꯇꯥꯒꯣꯔꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯐꯤꯁ ꯑꯁꯤꯁꯨ ꯖꯦꯅꯔꯦꯜ OBCꯒꯤ ꯑꯣꯏꯅ 100 ꯔꯨꯄꯤꯁ ꯑꯣꯏꯒꯅꯤ ꯑꯗꯨꯒ ST SC PWD ex ꯁꯥꯔꯚꯤꯁꯃꯦꯟꯒꯤꯅꯆꯤꯡꯕꯁꯤꯡꯗꯤ ꯃꯣꯏ ꯐꯤꯁ ꯂꯧꯔꯣꯏ ꯍꯥꯏꯅ ꯁꯤꯗ ꯄꯜꯂꯤ ꯑꯗꯨꯒ ꯋꯨꯃꯦꯟ ꯀꯦꯟꯗꯤꯗꯦꯠꯀꯤ ꯑꯣꯏꯅꯁꯨ ꯃꯣꯏ ꯐꯤꯁ ꯂꯧꯔꯣꯏ ꯍꯥꯏꯅ ꯁꯤꯗ ꯄꯜꯂꯤꯀꯣ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯁꯤꯒꯤꯗꯃꯛꯇꯗꯤ ꯌꯥꯝꯅ ꯀꯥꯟꯅꯔꯦ ꯑꯗꯨꯒ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯗꯣꯝꯒꯤ ꯗꯣꯀꯨꯃꯦꯟꯁꯤꯡꯁꯤ ꯑꯩ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯖꯔꯛꯀꯦꯀꯣ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯀꯦꯟꯗꯤꯗꯦꯠꯀꯤ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ 10 ꯑꯃꯗꯤ 12ꯒꯤ ꯀ꯭ꯂꯥꯁꯀꯤ ꯃꯥꯔꯛꯁꯤꯠ ꯑꯃꯗꯤ ꯗꯣꯃꯤꯁꯥꯏꯜ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯗꯨꯒ ꯀꯥꯁ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯗꯨꯒ ꯀꯥꯁ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯤ ꯃꯔꯨꯑꯣꯏꯅ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ST SC OBC ꯀꯦꯟꯗꯤꯗꯦꯠꯁꯤꯡꯒꯤ ꯑꯩꯈꯣꯏꯅ ꯆꯪꯒꯅꯤꯀꯣ ꯑꯗꯨꯒ PWD ꯁꯥꯔꯇꯤꯐꯤꯀꯦꯠꯀꯤ ꯑꯣꯏꯅ ꯗꯤꯁꯦꯕꯤꯂꯤꯇꯤ ꯄꯔꯁꯟꯁꯤꯡꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯗꯤꯁꯦꯕꯤꯂꯤꯇꯤ ꯄꯔꯁꯟꯁꯤꯡ ꯍꯥꯏꯕꯗꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯁꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯕꯗꯤ ꯌꯥꯗꯦꯀꯣ ꯑꯗꯨꯒ ꯔꯤꯁꯦꯟ ꯄꯥꯁꯄꯣꯔꯠ ꯁꯥꯏꯖ ꯐꯣꯇꯣꯒ꯭ꯔꯥꯐ ꯑꯃ ꯆꯪꯒꯅꯤ ꯑꯗꯨꯒ ꯁ꯭ꯀꯦꯟ ꯁꯤꯒꯅꯦꯆꯔ ꯑꯃ ꯆꯪꯒꯅꯤ ꯑꯗꯨꯒ ꯚꯦꯂꯤꯠ ID ꯄ꯭ꯔꯨꯐ आधार कार्डꯅꯆꯤꯡꯕ ꯚꯣꯇꯔ ID ꯄꯥꯟ ꯀꯥꯔꯗꯅꯆꯤꯡꯕꯁꯤꯡ ꯌꯥꯎꯒꯅꯤꯀꯣ ꯑꯗꯨꯒ ꯑꯦꯛꯁ ꯁꯥꯔꯚꯤꯁꯃꯦꯟꯒꯤ ꯑꯣꯏꯅꯗꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯀꯣ ꯃꯁꯤꯁꯦ ꯀꯝꯄꯜꯁꯔꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯛꯄꯗ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯍꯥꯏꯔꯤꯕ ꯔꯤꯀ꯭ꯔꯨꯏꯠꯃꯦꯟ ꯑꯁꯤꯒꯤ ꯁꯦꯂꯦꯛꯁꯟ ꯄ꯭ꯔꯣꯁꯦꯁ ꯑꯁꯤ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯖꯔꯛꯀꯦ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯍꯥꯏꯔꯤꯕ ꯔꯤꯀ꯭ꯔꯨꯏꯠꯃꯦꯟꯁꯤꯒꯤ ꯄ꯭ꯔꯣꯁꯦꯁꯁꯦ ꯍꯥꯏꯅꯤꯡꯉꯥꯏꯗ ꯑꯗꯣꯝꯒꯤ ꯐꯤꯖꯤꯀꯦल ꯐꯤꯠ ꯁꯤ ꯑꯩꯈꯣꯏꯅ ꯀꯩꯗꯧꯕ ꯌꯥꯝꯅ ꯐꯤꯖꯤꯀꯦꯜꯂꯤ ꯐꯤꯠ ꯑꯣꯏꯕ ꯑꯃ ꯃꯊꯧ ꯇꯥꯏꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯕ ꯇꯥꯔꯦ ꯏꯁꯥꯗ ꯑꯁꯣꯏꯕ ꯂꯩꯕꯁꯤꯡꯗꯣ ꯃꯗꯨꯁꯤꯡꯗꯨꯗꯤ ꯈꯤꯇꯪꯒ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯒꯅꯤꯀꯣ ꯑꯗꯨꯒ ꯑꯍꯥꯟꯕꯗ ꯃꯥꯒꯤ ꯁꯦꯂꯦꯛꯁꯟ ꯄ꯭ꯔꯣꯁꯦꯁ ꯑꯁꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯀꯝꯄ꯭ꯌꯨꯇꯔ ꯕꯦꯁ ꯇꯦꯁ ꯀꯣ CBT ꯍꯥꯟꯅ ꯇꯧꯒꯅꯤ ꯃꯁꯤꯗ ꯆꯜꯂꯤꯕꯁꯤ ꯗ ꯐꯥꯔꯁ ꯁ꯭ꯇꯦꯖ is an online exam covering masida changadoise general knowledge reasoning aduga numerical ability English Hindi language English Hindi language habjadi sinausing English amadi Hindi language di andongi apamba prefer tawdeni English oina tawgesu ay aduga sinausing Hindi oina kaino tawgesu Hindi oina khanbiba yareko aduga sinausing hailiba kaino si requirement gi exam asi computer based test asi multiple choice oigadoini ko masini aduga ani subra physical efficiency test PET ko PET ko physical standard test tawdoni aduga candidate singna hairiba candidate singna akoigi CBT se qualify ꯑꯣꯏꯔꯕ ꯃꯇꯨꯡꯗ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯏꯔꯤꯕ ꯐꯤꯖꯤꯀꯦꯜ ꯑꯁꯤꯒꯤꯗꯃꯛꯇ ꯃꯈꯣꯏꯅ ꯀꯧꯔꯛꯀꯅꯤꯀꯣ ꯃꯁꯤ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯒꯤ ꯃꯦꯜ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯐꯤꯖꯤꯀꯦल ꯇꯦꯁꯁꯤ ꯔꯦꯁ 5 ꯀꯤꯂꯣꯃꯤꯇꯔ in 24 minutes ꯆꯦꯟꯒꯗꯕꯅꯤ ꯑꯗꯨꯒ ꯍꯥꯏꯠꯀꯤ ꯑꯣꯏꯅꯗꯤ 170 cm ꯑꯗꯨꯒ ꯔꯤꯂꯦꯛꯁꯦꯁꯟꯁꯨ ꯑꯗꯨꯝ ꯈꯔ ꯂꯩꯒꯅꯤ ꯀꯦꯇꯦꯒꯣꯔꯤꯁꯀꯤ ꯃꯇꯨꯡ ꯏꯟꯅ SC ST OBC ꯃꯇꯨꯡ ꯏꯟꯅ ꯖꯦꯅꯔꯦꯜꯒꯤꯀꯣ ꯑꯗꯨꯒ CSC 80 cm with expansion of 5 cm masi oibigidamdo female candidate ki oina resi 1.6 km da 8.30 minute oigadabani aduga height ki oina di 157 cm oigini haina sida palle ko female candidate ki oina aduga medical examination gi oina candidate singna khoi gi physical test si mai paaba matungda hairiba medical gi examination gi damakta makoina kauragani ko masi
medical examination sisu fit oiraba matungda document verification haina ama lakini haiba document verification asida adongi ngasagi exam tawgeba sangeba khotgiba document myam jingdo makhona verification tawrani ko madu verification loimak document jingje complete verification loimak loiraba matungda final merit list haina isinausing tholakani haiba final merit list asi da tholakadaba candidate sing asidi adongi performance ki matungina CBT PET PST ko ngasai gi haiba computer based test and physical efficiency test ko masi asi myam sing je pass torba candidate sing na final merit list ta yorkani ko masini sinausing aduga maruina yamna maru oiba haiba ꯀꯩꯅꯣꯁꯤꯒꯤ ꯖꯣꯕꯁꯤꯒꯤ ꯁꯦꯂꯔꯤꯒꯤ ꯁ꯭ꯇ꯭ꯔꯛꯆꯔꯁꯦ ꯍꯥꯏꯐꯦꯠꯇꯪ ꯎꯠꯆꯔꯝꯒꯦ ꯑꯩꯈꯣꯏ ꯁꯤꯅꯧꯁꯤꯡ ꯍꯥꯏꯔꯤꯕ ꯀꯩꯅꯣꯁꯤꯒꯤ ꯁꯦꯂꯔꯤꯁꯤ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯄꯣꯁꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯦ ꯂꯦꯚꯦꯜ 3ꯗ ꯑꯩꯈꯣꯏꯅ 7 ꯄꯦ ꯀꯃꯤꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯁꯦꯂꯔꯤꯁꯤ ꯀꯩꯅꯣ ꯇꯧꯒꯅꯤꯀꯣ ꯍꯥꯏꯔꯤꯕꯁꯤ ꯀꯝꯄꯣꯅꯦꯟꯁꯤ ꯑꯩꯈꯣꯏꯅ ꯕꯦꯁꯤꯛ ꯄꯦꯗ ꯍꯥꯏꯔꯤꯕ ꯁꯦꯂꯔꯤꯁꯤ 21,700ꯗꯒꯤꯅ 69,000 ꯁꯨꯝ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯒ꯭ꯔꯦꯗ ꯄꯦꯒꯤ ꯑꯣꯏꯅ 2,000 ꯀꯣ ꯑꯗꯨꯒ ꯑꯦꯂꯥꯎꯋꯦꯟꯁ ꯗꯤꯌꯔꯅꯦꯁ ꯑꯦꯂꯥꯎꯋꯦꯟꯁ ꯗꯦꯒꯤ ꯑꯣꯏꯅ ꯒꯣꯔꯃꯦꯟꯠꯀꯤ ꯅꯣꯔꯝꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯞꯄꯛꯑꯅꯤ ꯑꯗꯨꯒ ꯍꯥꯎꯁ ꯔꯦꯟꯠ ꯑꯦꯂꯥꯎꯋꯦꯟꯁ ꯀꯣ ꯑꯦꯁ ꯄꯔ ꯂꯣꯀꯦꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯣꯝꯒꯤ ꯄꯣꯁꯇꯤꯡꯒꯤ ꯃꯐꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤꯁꯨ ꯂꯥꯛꯑꯅꯤ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯕꯦꯅꯤꯐꯤꯠ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯤꯀꯣ ꯃꯦꯗꯤꯀꯦꯜꯅꯆꯤꯡꯕ ꯄꯦꯟꯁꯟꯅꯆꯤꯡꯕ ꯑꯗꯨꯒ ꯂꯤꯞ ꯕꯦꯅꯤꯐꯤꯠꯅꯆꯤꯡꯕꯁꯤꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯌꯥꯝ ꯌꯥꯎꯔꯦꯀꯣ ꯏꯆꯤꯟ ꯃꯁꯤꯒꯤꯗꯃꯛꯇꯗꯤ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯃꯗꯤ ꯑꯣꯏꯀꯣ ꯃꯁꯤꯅꯤ ꯏꯆꯤꯟ ꯍꯥꯏꯔꯤꯕ CRPF ꯀꯣꯟꯁꯇꯦꯕꯜ ꯔꯤꯀ꯭ꯔꯨꯏꯠꯃꯦꯟꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯗꯣꯀꯨꯃꯦꯟꯅꯆꯤꯡꯕꯁꯤꯡ ꯑꯁꯤ ꯑꯗꯨꯗꯤ ꯌꯥꯏꯐꯔꯦ